Manipuri Hope Channel Nainabada Mayam Mukhan Tram Nokcheri Ngashi lesson number 5 Faith against all odds Taimung Banda Aikoina Mare Mara Amasung confusion Akoi Kayala Aju Aikoina Tazaba Tamba Awaba Kayala Aju Aikoina Tazaba Tamba Hibi Maramani lesson number 4 da Aikoina Achumba Gidamak Lepiba Lepa Haibaduki Muram Jokoina Naina Cray. Ngashi lesson number 5 shiso aduga kharam mari leinaba amasung aikoigi ahobagi aikoigi church haudorokpa mising Martin Luther, John Wycliffe, John Wesley adukoi aikoigi church reformer aikoigi church early church fathers moigi muramna akoina ngasi su khara hena neina gani lesson number 5 asi aduna ngasi neina ba si haudringai da aigi brother morning chang amasung aduga aista sina aigi brother Kenning aduga aigi brother Koning morning chang aduna brother morning chang nana haunaba khuidama prana tawbi yam ishor ni se wangthoi ba saga dalai ba ishor na kuna namkhani tana thagachari hojik chu kana nangi wahi hangza dringai sida shor nangi thawai sengbuna khoi thakti yauna biu aduga tajama mayam thakta yauna biu akoigi wahi oidimina na hakki wahi do hen bio hen nizamne aduga sigi lesson study saudringa de sure nangi presence invite tobne solo pa piena amata ngaira bu Jesus Christ timing de divne chanbina sagatan lakho pio amen amen lesson number 4 da lesson number 4 da aikoina shibi khraba aikoigi ishorgi wapaugi damak ishorgi bible ishorgi Sastra gi damak shibi khraba kayam maram mi singi akoina naina khre aduga ngasi ju amuka aikoina chathadringai da masida psychology tamba American gi psychology tamba Philip Cushman haiba nupa masina haiduna leri madudi mana mi singbu hai purpose leitaba taibong mi asi pandam leitradi moigi purpose hingba gi maram ko hingba gi maram se leitradi mi se hingba kana de hai aduna hana akhoi gi church haudorokpa matamda aduda leiriba mi sing asina moigi punsida pandam leirami maram leirami hingnabagi shibasu kidaba ko shibasu kidrabani na hojikti moin hingbasu kide hingbasu moina kidana hingi hai adu shidaba kidaba si kari maram gi no haiba matamda ishorgi wapaugi damak moina shibusu kide haina leire aduna aikoina yingsinba matamda taibong mi punsi hingba sida aikoina aikoigi purpose haibasi aikoina khamom mathoi haibasi aina hanmada si remark thamningi aikoina Sunday portion da chapam matamda God's word alone ishorgi wa khakta aduga aikoigi Psalm 119 aikoigi ngasi memory text asida paaba matamda ishor nangi wa asi aikoigi thamoi nungda thamduna leiri ko karigra haibadi aikoina nangi against aikoina pa tawdana bagi damak nangi wa asi aikoigi thamoi nungda thamduna leiri haidana leiri aduga loinana aikoigi church haudorokpa aikoigi ipa singi father singi ko moina ishorgi wapao asi moigi thamoi nungda thammi aduga moigi thajaba siju aduna kanhalli haidana leiri ko aduna masida noinasu tawningba leibra sida Sunday portion da karmaina moinasu smaina lepra karmaina ekoi moina moi thajaba duda ishorgi wa duda lepaga leibra haibado akoigi hoi church haudorokpa koigi passing hansing koigi forefathers sing haibatai moina hojik thajaba se ishorgi wapao ngakpa se moina ngakpagi damak strongly yam kanna soihandana moina thami mamde sida su ui moi damakti bible se foundation ne hai foundation ko foundation ni hai and first have faith and essence of the teaching hai bani moi gi tambi takpi bagi da su moi gi foundation oi bani moi di thajai scripture se moi thajai maram di scripture sin awa nang nang ba matam da su keno pi hopi ko
light upon your darkness amamba maraktasu light anganba mangan pi haina ko asida moina thajaba thami and aduga moidi meditate tawduna lay ishor gi bapau da bible sida ko adu hujikan akhoi gumna tawbana te loose akhoi di maning hali akhoi fail tawi adu moina nate moidi pasu pai adu adugi damakta bible gi dam ishor gi bapau gi damakta thawai ka thokhi besu kyam yawi ko lam mang khiba kya su yawi duga Christian kaya sikhi basu yawi ko ase thamdinge okay khoi lesson number 4 je khoi na dugi maram chu khra nei na khrabani karmaina moi si khraba karmaina moi mai thara hat khibra ko asigi maram da khoi chu nei na leiri aduga sima kha da su nan e toning ma leibra du jo ya ꯑꯩꯈꯣꯏꯅ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯝꯗ ꯌꯦꯡꯁꯦ ꯍꯥꯏꯗꯤ ꯕꯥꯏꯕꯜꯁꯦ ꯄ꯭ꯔꯤꯁꯅ ꯈꯛꯇ ꯄꯥꯏꯕꯅꯦ ꯀꯃꯟ ꯃꯤ ꯈꯣꯏꯒꯤ ꯃꯔꯛꯇꯗꯤ ꯂꯩꯇꯕꯅꯦ ꯑꯗꯨꯅ ꯔꯤꯐꯣꯔꯃꯦꯁꯟꯁꯤꯗ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯦꯁꯟꯁꯀꯤ ꯃꯈꯥ ꯌꯦꯡꯕ ꯀꯥꯟꯗꯁꯨ ꯖꯣꯟ ꯋꯤꯛꯂꯤꯐ ꯍꯥꯏꯅ ꯂꯩꯅꯦ ꯖꯣꯟ ꯋꯤꯛꯂꯤꯐꯇ ꯀ꯭ꯔꯤ ꯍꯥꯏꯕ ꯀꯥꯟꯗ ꯗ ꯃꯣꯔꯅꯤꯡ ꯁ꯭ꯇꯥꯔ ꯍꯥꯏꯕꯅꯦꯕ ꯔꯤꯐꯣꯔꯃꯦꯁꯟꯁꯦ ꯃꯥꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕ ꯍꯧꯕꯅꯦꯕ ꯑꯗꯨꯗꯒꯤ ꯗꯥꯎꯟ ꯂꯥꯛꯔꯒ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯂꯥꯛꯄꯅꯦꯕ ꯁꯤ ꯃꯇꯝꯗ ꯃꯥꯅ ꯀ꯭ꯔꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯕꯥꯏꯕꯜ ꯇ꯭ꯔꯥꯟꯁꯂꯦꯠ ꯏꯪꯂꯤꯁ ꯇꯧꯋꯦ ꯀꯃꯟ ꯃꯤ ꯑꯩꯈꯣꯏꯒꯤꯗ ꯐꯥꯅꯉꯥꯏꯗꯃꯛꯇ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯀꯌꯥꯃꯨꯛ ꯄꯥꯋꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯀ꯭ꯔꯤꯒꯤꯗꯤ ꯁꯤꯗ without they knew that without the power of God's word they would not withstand the forces of evil isogi wahai yaudrdi athembaga moi lepa ngamroi adu matamda mi khoise gloomy oraga moi gi salvation su moina earn tawnai toba akhoi gi church na su moi the heavy burden oina piba adubu moina asi achumba isogi wahai di khang kanda achumba purpose moi gi purpose yes moi phangiba okay yamna chuma wahamni aikoina previous lesson number 4 jo sigi maram chu khani na khamni aduga loina ina sida e toning mama le lesson su e toduna leiri madudi John Wycliffe asina mahak siram daida mahak na haiduna leiri noina hojik noina yetna riba noina lan toriba asi nang noina khanbadi ai hanuba ai gumbubu noina lan toraga leibra yetna leibra haina hai noina yetna riba sidi ai bunate hanuba ai bunate adubu ahingba ishor ko ahingba ishor bu yetnar leibni achumba bu yetnar leibni na achumba duna noibu maithiba pigani haibase mana haiduna leiri Manipur se nju akoina chappa matamda William Tyndale haiba yamna maru oiba interesting character ko yamna interesting oiba character amani ado masi mahakasina England su translation ko amuka haise translation moigi Bible translation si mana common man akoi micham common man common people moi ladum leiriba like for example farmer khoi oiro ko natraga thabuk shubo oiro adu khoi oiro yamna lairaba yamna common oiba mi sing adu moibu piningba moibu Bible se achumba se khanghaningba se yamna leirami ha yamna magi achouba determination apama mo lerami haine amaduda mahakna translation si tawbuda like first example da khoina John Wycliffe ki mahakna translation si tawbirame ko aduga 140 years ki mathangda William Tyndale se lakpane William Tyndale sina lakpa matamda mahakna chu John Wycliffe na translation tawra thamba aduda mana khara henna phajana asoiba yawru mana correction tawbiraga mahakna tawbining ki haiduna sita haiduna leriko maduda mahakpu kari yamna interesting worry ma yaudun leri madudi noin su khangamani sida madudi kari ra haiba matamda magi translation tawra lyric thambase moigi church ki Catholic church ki priest amana maman yam luna leiraga migi mamangda loinamak mai thadoi haine ko mai thadokpusi ultada mangbo ebra kanabo ebra mogi damakte William Tyndale gi damakti kanabo ebra mangbo ebra mai thado ibdo adubu lesson na kahe mangbo ide haine kanabo oirame haine karigira haiba matamda lyric tu moina copy du semdo o thambado translate toro thambado maman yam tangna lowduna mahakna mai thadun leiri haine se aduna aikoina asidisu yengma matamda King James version ko King James version hairiba lyric sidisu aikoina khangma ngami maduda khara hainingba leibra noina King James version haiba Bible se John sigi
William Tyndale se sikhram matungda ko mana sikhram matungda scholars sing ko 54 mi scholars sing na produce to we moi gi work ado 76% do King James version the yauri translation se William Tyndale gi translation gi ni haye ko ado di magi damakti mai pak pa oi hai bi ai maram di hoi ma ningam da na ma pen na si ki bani do mana si dringai matam da su mana mahak na haiki Lord open the King of England's eyes ko mamdi ma se mina hat pani mamdi huji ki magi Bible puthok pagi matang da ma bu ma na mina crucify to ki bani ma bu mina hat ki bani mamina mai thado ki bani puraga aduma tawra matung da mana si dringai da hai Lord ishor England gi ning thogi mamit to hang han biu ko mamit hang ba oishnu si dringai da adubu hoi sida su hairi ishor na magi parna se lobi haye ko maramdi adugi matung da 1611 haiba chahi sida King James version se printed over matam da magi 76% of translation se hujiki William Tyndale haiba gi magi translation se happy adudi lowe hai adudagi lowe hai yes adudi loina na New Testament su hapun leri ko New Testament su magi iba mana translation to thambase King James version du da 83% hapun leri haidun leri aduga aikoina 2011 da King James version aikoina hojik yamna authentic oiba yamna khwaidi genuine oiba ko khwaidi original oiba khwaidi important oiba version da hojik 2011 da moi gi 400 years shubigi anniversary da moina aduju udun leri ko aikoina makhada padhaba matamda aikoina William Tyndale gi wari se khoina taw matamda mabu krmaina hat khibra mabu krmaina smaina torture tawraga ot nei ra hat privacy yengma matamda aikoina dum point out to busi career haiba matamda shikhraga su kona ishor gi damak sarga leiri ko future leiri ko haibase asida dum akoina dum point out to leibne ko akoina nahan gi akoina yengi bo khoina su khangamani last week tigi akoina asida neinari base shikhraga su moina moibu hat pi khrabasu kona lakadoriba moigi future dadi ishorgi asha ko ishorgi damak lepabanina ishorgi promise ishorna ekhoi damak wasak pi khrabado aduda lepanina moi ki dana leye haidana leibse khoina khangma ngami Tuesday portion da khoina muk chapba matamda Martin Luther gi maramja khoina hena khangani ko asida noina hapning ba leibra William Martin Luther gi maramda mana kramaina lakhibra habado khoina Martin Luther ki wari yengse herdi Martin Luther su masu priest ki type ta ama training tawbnina adu matam da moi ki context em kan create tawra kan da John Tetzel heraga nupam leibni create tawra kan man indulgence hel tawni indulgence kri hegra herdi noina paisa lupa box da thab kan da box adugi lupa dana hek makha da kring tawraga mokon thok pan da nangi family khoi purgatory da leiba moigi si Catholic teaching ne purgatory da leibdo sarga da ka khre hebgumba sigumba work based akoi ni thabak tawraga salvation earn tawbagi asigumba teaching leibne ba adu kan da Martin Luther ne kri prominent obra kan da mana my favorite text akoi ne kan da Romans ki chapter 1 verse 17 ne kri ba kan da the just shall live by faith alone thazabagi thazabi mangana thazamagi mana exactly yamna chumo wa homne ado mana sida wari sida ma nong mase university library da ma ko phama mi haine phama matam na mahak se bible haji latin ni iba bible se ma phange hai ado ma pabam matam da magi punsi da magi wakhanda yamna chauba conviction ko mangon da thogat piba ama phange haine aduga mahak na khalami haine ma masabo ishor nangna asigumba lairik si kari oirambra haiba matan karamba lairik la haira bible oirami haine ana si asigumba bible se aigi damak ai isagi damak thamba yaradi ko ai isagi damak oibi yaradi haibase oh that God would give me such a book for myself hai leine man wish tawe haine aduna asijigi akoina kari yengma matam kari khangma ngambra haiba matamda hojiki matamdadi akoigi bible si atopa common book ko khwaini lubadi je common book kumna sisina khreba jikti
aina previous lesson ji khoi na nei na matamda hojikti hanadi bible gi dama mi si hibani hojikti bible isa gi mamang mak ta le so khoi pa de ne ko aduga bible gi asida yauriba maru oiba wari sing asi ekhoi na hojikti matik ko power leina ekhoi se adugi rom da consider tawdreba hojikti ekhoi na lotion dreba but just any other novel gumba oiro wari oiro dumaina lotion ba gumna hojikti ekhoi gi punsi se smain oiribra haibase kramaina khange duda ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨ ꯃꯇꯝꯗ ꯌꯦꯡꯉꯗꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯁꯦ ꯂꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯃꯇꯝꯗꯗꯤ ꯂꯥꯏꯕ ꯅꯠꯇꯦꯕ either you give it all ꯅꯪ ꯄꯨꯂꯞ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯤꯗꯕ꯭ꯔꯥ ꯑꯗꯨꯅꯦꯕ ꯀꯔꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯐꯣꯔꯃꯔ ꯃꯌꯥꯝ ꯌꯦꯡꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒ ꯀꯠ ꯇꯧꯕꯅꯦꯕ ꯆꯔꯆꯀ ꯑꯒꯦꯟꯁ ꯆꯠꯄꯅꯦ ꯃꯣꯏ ꯆꯔꯆꯀꯤ ꯇꯤꯆꯤꯡꯒ ꯃꯣꯏ ꯑꯒꯦꯟꯁ ꯆꯠꯄꯅꯦ ꯀꯔꯤꯒꯤꯗꯤ ꯆꯔꯆꯇꯨꯅ ꯆꯨꯝꯕ ꯇꯤꯆꯤꯡ ꯇꯧꯗꯕꯒꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯊ꯭ꯔꯨꯠꯇꯣ ꯑꯆꯨꯝꯕꯗꯣ ꯈꯪꯕ ꯀꯥꯟꯗ ꯃꯣꯏꯅ ꯑꯆꯨꯝꯕꯗꯣ ꯃꯣꯏꯗ ꯈꯛ ꯊꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯃꯤ ꯀꯃꯟ ꯃꯤꯈꯣꯏꯗ ꯍꯥꯏꯗꯣꯛꯄ ꯑꯆꯨꯝꯕꯗꯤ ꯀꯔꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯜꯚꯦꯁꯟꯁꯤ ꯏꯁꯣꯔꯗ ꯈꯛꯇꯅꯦ ꯏꯁꯣꯔꯒꯤ ꯃꯦꯔꯤꯠꯅ ꯈꯛꯇꯅꯦ ꯍꯥꯏꯕꯁꯦ exactly aduna aikoina asi makhada pathrakpasu matamda reformer ko aikoigi hongdorokpa church hongdorokpa mising asi ko aikoigi ipa singna kri moinsu kri phap tar right matamda hanadi full authority ko pangan asigi bible si wa asi kamaina interpret tobra haiba matamda moigi full authority se church leader khoina lowene pope khoina lowene priest khoina lowene moi cardinal singna lowe adubu hojikti moina kri phap tarak pa haiba matamda bible sidi bible masana interpret tawgadamni hai khangai ko aduga loina na bible si interpret tawgani haina khangadi kramai tawgera hadi holy spirit chu asengba thawai du chu yawba tabane haibase moina phap tare haine adugi phap ta la abani na hojikti church na tambiriba Roman Catholic Church na tambiriba hai tare ko moigi early church adu tambiriba aduga bible na kri tambibra haibse khenara e hai grene adudagi di adugi khenarak pa lakpani na hojikti moigi doctrines da yanarak taba ko yanarak taba manarak taba se lakpani na moisi smain against the la abani na last adi moibu hatpa moibu persecute toba moibu mai thaba ot nei ba haibse lakhibani haibse khoina khangi aduna Wednesday portion da khoina chapa matamda yamna important oiba doctrine ama Martin Luther na bhap taba ma le madudi karira haiba matamda Christ alone and grace alone ko ishor masana or ishor khaktana aduga ngasai aigi brother morning chana pabi khabdo the just shall live by faith thajaba duna akhoi bu kanbi haibase mo akhoina asida iduna leiri ko asida Martin Luther na mahakna bhap tai hai Karigara hai badi ekoina asidu ama khangna leri Romans chapter 6 verse 23 si pabam matamda the wages of sin is death aduga Romans chapter 5 verse 8 to 10 sida mu pabam matamda Romans 6 verse 23 di hai papu tawradi nang shiba tai hai khre ko adubu Romans chapter 5 verse 8 to 10 sida mu pabam matamda ishorna akhoi papta shigadaba akhoi se mana shibi kre haiba ko khwaidigi important oiba khwaidigi yamna maru oiba khoi gospel hairadi kari haiba matamda akhoi papta leiringai desu akhoi shigadabado akhoi shihandana ishor masana shibi haibase akhoi na sisu khangma ngami ada Martin Luther ki wari si makhada padharakpada noi nisu khangamani ko aduda khra etowning ba leibra Martin Luther ki khoi na sum wari pap kanda asise pura different teaching ne ba khoni yengse rede adu matam di krira ba kanda priest pope ko sena church ki authority ne ba hujikti Martin Luther ki teaching ne krita ba kanda bible sin authority yes exactly bible sin authority oi khamne na krira ba kanda adu bo phajaba teaching di krira ba kanda ai khoina pap ta kha ban ishor di pura thap khamne ba khoise ishor na adu cross da krita wi bra ba kanda ai gi pap aina deserve tawdo ishor na mana ai damak lobi ne ba aina deserve tawdaba magi righteousness to aingda impute tawbne ba adu teaching phajabne ba adu hikti reformer question understand to khamne ba krigadi salvation se akoi gi thabak na khakta nate adubu ishor na we are saved by work but not our work Christ ishor gi thabak na ne ishor gi perfect righteousness ne habse moi si understanding to ba
aduna hojike Martin Luther sina mana Bible se khangakpa matamnadi ishor gi wapau se khangakpa matamnadi kanbi ba haibese ishor khakta gi lakpane ko haibese ma bhapta re hene aduga mana ishor gi wa asi ekhoina yamna waraga saba desert mafamda chapa matamda isinga ingma thakpa phangmagumne haina haiduna leiri ko adubu ekhoina hojik taibung panda hojik aina like akhoina dum neinaba ko doctrine ekhoina dum neinaba da thajaba su leire thajaba na ekhoina ishor na ekhoi bu kanbi haibsi chumkhre ko adubu asida kramaina thabak su darga ta abra ta dabra haibase kamaina leibra haibado aduda noine etoning bu leibra thabak sidi kamai tawa darga ta abra ta dabra thajaba khakta na yabra ekhoi punchi se haibase tui maramna ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯌꯦꯡꯂꯗꯤ obedient ꯒꯤ ꯃꯍꯩ ꯍꯩꯁ꯭ꯔꯥ haibi inbagi ꯍꯣꯏ ꯍꯩꯕꯒꯤ ꯊꯥꯖꯩ ꯈꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯑꯗꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯟ ꯑꯃ ꯑꯣꯏꯅ ꯁꯣ ꯇꯧꯕ꯭ꯔꯥ ꯊꯕꯛꯇꯨꯅ ꯁꯦꯐꯇꯤ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯕꯛꯇꯨꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯊꯋꯥꯏ ꯁꯦꯡꯕꯅ ꯑꯩꯈꯣꯏꯒꯤꯗ ꯌꯥꯎꯔꯒ ꯃꯍꯩꯗꯣ ꯑꯗꯨ ꯎꯠꯍꯟꯕꯅꯦꯕ ꯊꯕꯛꯇꯨꯅꯗꯤ ꯀꯅꯥꯁꯨ ꯑꯩꯈꯣꯏꯅ ꯁꯦꯐ ꯇꯧꯕꯗꯤ ꯑꯣꯏꯗꯦ ꯏꯁꯣꯔꯒꯤ ꯔꯥꯏꯆꯁꯅꯦꯁꯅ ꯈꯛꯇꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯈꯛꯇꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯕꯨ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯎꯠꯍꯟꯕ ꯄꯣꯏꯟ ꯇꯧꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀ꯭ꯂꯤꯌꯔ ꯂꯥꯏꯟ ꯈꯔ ꯇꯧꯗꯕꯗꯤ ꯀ꯭ꯂꯤꯌꯔ ꯍꯥꯏꯕ ꯀꯥꯟꯗ ꯊꯕꯛꯇꯨꯅꯗꯤ ꯑꯩꯈꯣꯏꯅ ꯁꯦꯐꯇꯤ ꯇꯧꯗꯦꯕꯗꯤ ꯈꯟꯗꯕ exactly ꯑꯩꯅꯁꯨ Romans chapter 3 verse 27 to 31 ꯁꯤ ꯄꯥꯕꯤꯒꯦ ꯃꯌꯥꯝꯁꯨ ꯇꯥꯕꯤꯌꯨ ꯑꯗꯨꯅꯗꯤ ꯆꯥꯎꯊꯣꯛꯐꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯆꯥꯎꯊꯣꯛꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯀꯔꯝꯕ ꯋꯥꯌꯦꯟ ꯌꯥꯊꯪꯅꯅꯣ ꯊꯕꯛꯁꯤꯡꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪꯅꯔꯥ ꯅꯠꯇꯦ ꯃꯗꯨ ꯊꯥꯖꯕꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪꯗꯒꯤꯅꯤ ꯑꯗꯨꯅ ꯄꯣꯜꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯗꯒꯤꯅꯤ ꯍꯥꯏꯀꯣ ꯃꯔꯝꯗꯤ ꯃꯤꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯊꯕꯛ ꯌꯥꯎꯗꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯆꯨꯝꯍꯟꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯕꯨ ꯆꯨꯝꯍꯟꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯅ ꯀꯌꯥꯃꯨꯛ ꯑꯐꯕ ꯊꯕꯛ ꯇꯧꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯞꯁꯤꯁꯦ ꯑꯗꯨꯝ ꯂꯩꯕ ꯇꯥꯏꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯏꯁꯣꯔꯉꯣꯟꯗ ꯊꯥꯖꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯕ ꯃꯤꯁꯤꯕꯨ ꯑꯆꯨꯝꯕ ꯃꯤ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯏꯁꯣꯔ ꯑꯁꯤ ꯖꯤꯍꯨꯗꯤꯁꯤꯡꯗꯒꯤ ꯏꯁꯣꯔ ꯑꯣꯏꯕ꯭ꯔꯥ ꯃꯍꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤꯁꯨ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤꯁꯨꯅꯤꯀꯣ ꯃꯔꯝꯗꯤ ꯎꯟ ꯀꯛꯄꯁꯤꯡꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯆꯨꯝꯍꯟꯕꯤꯕ ꯑꯃꯁꯨꯡ ꯎꯟ ꯀꯛꯇꯕ circumcision ꯀꯣ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ ꯑꯗꯨꯅꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯋꯥꯌꯦꯟ ꯌꯥꯊꯪꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯣꯏꯍꯟꯕ꯭ꯔꯥ ꯃꯗꯨ ꯈꯛ ꯑꯣꯏꯗꯁꯅꯨ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪꯕꯨ ꯍꯦꯟꯅ ꯆꯦꯠꯍꯜꯂꯤ ꯍꯥꯏꯕ ꯑꯁꯤꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯗꯨꯅꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯋꯥꯌꯦꯟ ꯌꯥꯊꯪꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯣꯏꯍꯟꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯊꯥꯖꯕꯗꯨ ꯂꯩꯔꯕꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪꯕꯨ ꯍꯥꯏꯗꯤ ꯌꯥꯊꯪꯀꯣ ꯑꯩꯈꯣꯏꯅ commandment law ꯊꯝꯕꯁꯤ ꯅꯜ ꯑꯣꯏꯍꯟꯕ꯭ꯔꯥ ꯀꯔꯤꯁꯨ ꯂꯣꯁꯤ ꯊꯝꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯁꯟ ꯑꯃꯨꯛ ꯇꯧꯋꯦꯅꯦ ꯃꯥꯅ ꯊꯥꯖꯕꯗꯨ ꯂꯩꯔꯗꯤ ꯍꯥꯏꯕ ꯏꯟꯗ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯥ ꯂꯣꯗꯨ ꯂꯩꯇ꯭ꯔꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯁꯤꯗ ꯀꯩ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯗꯨꯈꯛ ꯑꯣꯏꯗꯁꯅꯨ ꯄꯣꯜꯅ ꯍꯥꯏ ꯃꯥ ꯃꯁꯥꯅ ꯍꯥꯏꯅꯤꯀꯣ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯋꯥꯌꯦꯟ ꯌꯥꯊꯪꯕꯨ ꯍꯦꯟꯅ ꯆꯦꯠꯍꯜꯂꯤ ꯍꯥꯏꯅꯤ ꯑꯗꯨꯅ ꯊꯥꯖꯕꯗꯨ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯉꯣꯟꯗ ꯍꯥꯏꯕ ꯏꯟꯕ ꯍꯥꯏꯕꯁꯤꯁꯨ ꯍꯦꯟꯅ ꯆꯦꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯄꯣꯜꯅꯁꯨ ꯍꯥꯏꯗꯅ ꯂꯩꯔꯤ ꯃꯗꯨ ꯅꯪꯅ ꯑꯦꯗ ꯇꯧꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯀꯦꯅꯤꯡꯅ ꯑꯩꯅ ꯂꯥꯁꯂꯤ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯀꯃꯦꯟ ꯇꯧꯒꯦꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯁꯦ ꯔꯤꯐꯣꯔꯃꯔꯅꯦ ꯔꯤꯐꯣꯔꯃꯦꯁꯟ ꯌꯦꯡꯕ ꯀꯥꯟꯗ ꯔꯤꯐꯣꯔꯃꯦꯁꯟ ꯑꯃꯅ ꯃꯥꯒꯤ ꯇꯧꯈ꯭ꯔꯕ ꯊꯕꯛꯁꯦ ꯑꯃ ꯂꯥꯛꯑꯒ ꯄꯤꯛꯑꯞ ꯇꯧꯅꯦꯕ ꯑꯆꯨꯝꯕꯁꯦ ꯑꯗꯨꯝ ꯁ꯭ꯂꯣꯂꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯨꯠꯇ ꯆꯥꯎꯔꯛꯄꯅꯦ ꯑꯩꯈꯣꯏꯅ ꯔꯤꯐꯣꯔꯃꯦꯁꯟ ꯍꯦꯛ ꯌꯧꯔ ꯀꯥꯟꯗ ꯁꯕꯥꯠꯀꯤ ꯇ꯭ꯔꯨꯠ ꯈꯪꯕ ꯅꯠꯇꯦ ꯃꯣꯏ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯈꯛꯇ ꯑꯩꯈꯣꯏ ꯁꯦꯐ ꯇꯧꯋꯦ ꯑꯗꯨꯝꯅ ꯃꯆꯥ ꯆꯠꯄ ꯆꯍꯤꯁꯤꯅ ꯖꯨꯛꯀꯤ ꯍꯣꯏ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯧꯔꯛꯄꯅꯦꯕ ꯇ꯭ꯔꯨꯠꯁꯦ ꯑꯗꯨꯝ ꯗꯤꯁꯀꯚꯔ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕꯁꯦ ꯑꯩꯈꯣꯏꯁꯨ ꯔꯤꯐꯣꯔꯃꯔ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏꯅ ꯔꯤꯐꯣꯔꯃꯔ ꯑꯩꯈꯣꯏꯅ ꯊꯅꯝꯈꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯂꯧꯈꯠꯂꯒ ꯑꯩꯈꯣꯏꯅꯁꯨ ꯁꯨꯒꯗꯧꯕ ꯌꯦꯁ ꯀꯩꯒꯤꯗꯤ ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯍꯦꯟꯒꯠꯂꯛꯄ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯎꯠꯄꯤꯕ ꯑꯆꯨꯝꯕꯁꯤ ꯎꯠꯄꯤꯕ ꯍꯥꯏꯕꯁꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯅꯛꯁꯤꯜꯂꯛꯄꯅꯤꯅ ꯏꯁꯣꯔꯒ ꯍꯦꯟꯅ ꯅꯛꯂꯛꯄꯗ ꯆꯨꯝꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯍꯦꯟꯅ ꯚꯥꯞ ꯍꯦꯟꯅ ꯇꯥꯔꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅ ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅꯗꯤ ꯃꯣꯏꯅꯗꯤ ꯑꯆꯨꯝꯕꯗꯤ ꯈꯔꯗꯤ ꯈꯪꯕ
ꯌꯥꯝꯅꯗꯤ ꯈꯪꯗꯕ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯀꯌꯥ ꯂꯩꯕꯅꯣ ꯑꯩꯈꯣꯏ ꯈꯪꯗꯦꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯌꯥ ꯂꯩꯕꯅꯣꯗꯤ ꯈꯪꯉꯛꯀꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯤ ꯃꯣꯏ ꯃꯇꯝꯗꯗꯤ ꯈꯔ ꯈꯪꯕꯗꯨ ꯑꯗꯨꯗ ꯆꯦꯠꯅ ꯂꯦꯞꯄꯦ ꯑꯗꯨ ꯂꯧꯔꯒ ꯅꯪꯅ ꯍꯥꯏꯕꯒꯨꯝꯅ ꯂꯧꯔꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯨꯝꯕ ꯍꯦꯟꯅ ꯈꯔ ꯈꯪꯉꯛꯄꯗꯣ ꯍꯥꯞꯆꯤꯟꯕ ꯊꯋꯥꯏ ꯁꯦꯡꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯏꯝꯄ꯭ꯔꯦꯁꯟ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯎꯠꯄꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯕꯁꯨ ꯍꯦꯟꯒꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯨꯝꯕꯗꯨꯁꯨ ꯍꯦꯟꯒꯠꯂꯦꯕ ꯌꯦꯁ ꯅꯪꯅ ꯑꯦꯗ ꯇꯧꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯁꯤ ꯇꯣꯄꯤꯛ ꯃꯛꯇ ꯌꯦꯡꯉꯦ ꯍꯧꯖꯤꯛ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯀꯤꯡꯅ ꯃꯥꯅ ꯑꯁꯤ ꯃꯇꯝꯗ ꯃꯥ ꯐꯪꯉꯤ ꯗꯤꯁꯀꯣꯕꯔ ꯇꯧꯋꯤ ꯍꯥꯏꯌꯦꯀꯣ ꯑꯗꯣ ꯃꯥꯅ ꯏꯁꯣꯔꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯗꯨꯅ ꯃꯤꯒꯤ ꯂꯣꯏꯅ ꯄꯥꯞꯇꯣ ꯃꯥꯅ ꯄ꯭ꯔꯥꯏꯁꯇꯣ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯅꯀꯣ ꯁꯤꯗ ꯃꯥꯔꯇꯤꯟ ꯂꯨꯊꯔ ꯀꯤꯡꯅ ꯍꯥꯏ ꯃꯥꯅ ꯗꯤꯁꯀꯣꯕꯔ ꯇꯧꯋꯤ ꯍꯥꯏꯌꯦ ꯏꯁꯣꯔꯒꯤ ꯁꯤꯕꯗꯨꯅ ꯂꯣꯏꯅ ꯀꯣꯟꯅꯈ꯭ꯔꯦ ꯃꯤꯒꯤꯗꯃꯛꯇ ꯃꯃꯜꯗꯣ ꯃꯥꯅ ꯂꯣꯏꯅ ꯄꯤꯕꯤꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯏꯁꯣꯔꯗꯣ ꯑꯩꯈꯣꯏꯅ ꯗꯤꯖꯔቭ ꯇꯧꯕ ꯄꯅꯤꯁꯃꯦꯟꯗꯣ ꯏꯁꯣꯔꯅ ꯂꯧꯕꯤꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯐꯪꯂꯝꯒꯗꯧꯕ ꯆꯩꯅꯥ ꯑꯗꯣ ꯏꯁꯣꯔꯅ ꯂꯧꯕꯤꯈ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯜꯗꯔ ꯋꯥꯏꯠ ꯗ ꯗꯤꯖꯥꯌꯔ ꯑꯣꯐ ꯄꯦꯖ 25 ꯗꯤꯖꯥꯌꯔ ꯑꯣꯐ ꯄꯦꯖ 25 ꯅꯁꯨ ꯁꯤꯗꯁꯨ ꯍꯥꯏꯔꯤ ꯍꯤ suffered the death which was ours that we might receive the life which was his ꯍꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯋꯥ ꯑꯅꯥꯡꯁꯦ ꯃꯥꯅ ꯐꯪꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯡꯗꯣ ꯃꯥꯅ ꯂꯧꯕꯤꯈ꯭ꯔꯦ that he might receive the life which ꯃꯥꯅ ꯐꯪꯒꯗꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯄꯤꯕꯤꯗꯨꯅꯀꯣ ꯁꯤꯟꯅꯈ꯭ꯔꯦ ꯏꯁꯣꯔꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯁꯔꯒꯗ ꯃꯥꯒꯤ ꯐꯝ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟ ꯄꯥꯄꯤ ꯂꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯄꯤꯕꯤꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟꯗꯣ ꯑꯩꯈꯣꯏꯅ ꯁꯤꯕ ꯍꯥꯏꯕꯁꯦ ꯇꯥꯔꯦ ꯑꯗꯨ ꯃꯥꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯅꯀꯣ ꯁꯤꯗ ꯍꯥꯏꯔꯤ ꯑꯦꯛꯖꯦꯛꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯒꯗꯧꯔꯦ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯔꯤꯃꯥꯔꯛ ꯑꯩꯅ ꯁꯤꯗ ꯄꯤꯅꯤꯡꯉꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯔꯤꯐꯣꯔꯃꯔꯁꯤꯡꯅ ꯃꯣꯏꯅ ꯑꯆꯨꯝꯕꯁꯤ ꯈꯪꯍꯧꯔꯦ ꯈꯪꯉꯒ ꯂꯦꯞꯄꯦꯀꯣ ꯑꯆꯨꯝꯕꯗ leppe aduga achumbagidamsu moi sibikre aduna aikoi hojik last Sabbath last lesson ju aikoi ne ju neina khre madudi karira haiba matamda last lesson de khoi neina bodo achumbagidamak leppaga ishorgidamak sibibagumna hojik aikoi gi matamda ju hojik ti bible aikoi gi isa da leire ko aduga aikoi achumbado khara khangmaduna aduda yare haina leptana ko khara achumba khangaga leibado ishorno utpibado khara achumbado khangaga leiraga aduda yajare asida lepage haidana achumbado henna ko henna achumbado henna khangningbagi wakhanje thamsi haibase mayambasu hainingi kadigira hairabadi aikoina achumba haibasidi progressive matamgi matungina context gi matungina society gi matungina matamgi ahongbagi matungina achumbadi hongdi hongoi adubu utpiba ishorno utpiba matamgi matungina kamaina hongakadra haibagi achumbado natrabadi hojik satan haibagumna Satan ekoibu haibibugumna madudi karira haibu matamda hojikti taibongbanda ishor leite haina hojik atheism gi wari laiba or ekoina polytheism gi haibo oiro yamna hojikti taibongbanda even ekoi gi gender da bhoba ekoi question laiba like taibongban gi ahongba lakpanina ekoina achumbadu karino haibase phajana aduda khangaga leptrabadi ekoisu taibongban gi ahongba sida ekoisu changradi khoi thokpo wagani haibasi akoina khak kauroi aduna achumba je akoina thamsi aduga achumba sidigi henna khangnaba ishorge henna naaga mana kari utpibano akoigi punsi da kramaina ahongmudu purakadra haibasi sida lepsi haibasi ngasigi Sabbath school lesson gi sida losinjare aduga aigi brother ani buso yam thagachare tabi geba mayam buso ishorne henna borpi boisino lesson number 6 asida akoina the two witness asigi maramda aikoina neinagani maduda mayamna muka neiminasi ado tabigiba mayambo mukhanna ishorno borbi boisino thank you god bless